Kuki inpina Governor ga etiga wari sanabagi pendaba phongdoktuna wahang kaya hanglagli. Governor Ajay Kumar Bahalana arambai tengol ga wari sanakiba adubu Kuki inpina condemn tawbaga loinana Kuki inpina Governor da wahang kaya hanglagli. Kuki inpi Manipur na thokpa cherol amada National Investigation Agency na investigation chathariba miyoi amaga karigidamak Governor na unaduna wari sanaribano. Ing lising ani kulhumdoi da khulai lising mga amadi yamlaba immunism kaya lutawkiba dugi matang na ngasi fawba lengang na investigation chathadrabasu ing lising ani kunmari da kautruk ta thokiba thaudok adugi matang da di NIA na karigidamak thuna yang na investigation chathabano. Kuki nupisingbu phi thongdana pere chathankibagi thaudok adugi matangda CBI na ngasi fawba miphamipun amata tawdriba karigino Manipur Police na mitai militant ching fanabagi matangda kari karamba concrete oiba action lokhatlabagi haina Kuki inpi na thadorokpa chirol asina hanglagli. Chirol aduna makhata na hai Governor na arambai tengol unaduna wari sanakibagi thawong asina Governor na ingtapa hanjilhanabagi haiduna paikalagliba thabak thawong kaya achida thajadabagi wahang kaya Kuki miyangi mafamda pokhale. Kuki zo community gi mathakta crime chathaki ba miyoi ching athuba matamda India lengang na faduna maral gi matung ina chairak pigadabani haina su Kuki inpi na India lengak ta taksiragli. Khulai pikhalabasu policy soirabadi irang loisinba ngamloi ngasi arambai tengol na khulai sinaki basi asuma khongthangni nongmei na ingtapa purakpa ngamloi wari sanaraga purakadabani adubo khulai sinakre haiduna policy soirabadi irang loisinba ngamkiroi haina Hanagi Manipur State Human Rights Commission gi active chairperson Khaide Manina phongdoragli wafam asing asi khulai sinakibagi thoramda saruk yaraba matung First MR gi get mamangda paumi singda phongdoklangkibani mahakna makata na hai ngasi ki khulai sinaba asida lengaki maikaidagi ahenba thabak tawrakpa yadanaba witness oibiu hairakpadagi saruk yaba lakibani mitai gi su khulai sinaribanina Kuki khulai paiba singna pairiba khulai su athubada lokhatpa mathau tai Irang asigi saitheng nanglaba singna lamdam asida tangdu laitaba phibam amada hanjilakpa haibasi loina pamduna leiri. Khulai sinakraba matung asida Manipurda thamliba president role asi democracy khongoi nahandana logi matung ina thabak tawbirabati fai adubo khwaidagi hena fabadi miyangi mihutna semba lengang ama lehanduna mathau tawbana hena fai. Khulai pikhalaba matungda makoibu phaba punba logi oiba thabak lokhat pidana baso appeal tawrakpaga loinana lengang na ingtapa hanjilhangani haibagi pikiba thajabadu athubada thabakta onthokpa ama changi pikiba thajaba singi mathakta onthokpa miyamna uraktrabadi Manipurda ingtapa hanjilakani haiba thajade ngangthokiba wangang na chatpiyu chinga khutka manana thabak tawbiyu haina sumhangna phongdoki. Governor na nongmai pikhalangnabagi matam ngasi loire Governor Delhi da chatkre. Manipur gi Governor na Manipurda haukiba sahi 2012 gi May 3 dagi Thorakiba irang asigi manungda security force singdagi lakiba nongmei sing yauna aina yadaba mawongda painariba nongmei sing pikhalangnaba numit 8 nigi matam thakiba du ngasi loire. Manipur gi Governor Ajay Kumar Bahalana haukiba February 10 sagolcha numita Manipurda aina yadaba mawongda volunteer singna painariba nongmei sing numit 8 nigi manungda pikhalangnaba matam thakibani hairiba numit 8 nigi manungda nongmei sing pikhalakpa singi mathakta lengana karigumba makal amatagi ain gi oiba action lokhaloi haina khangan kibal laikhrabani marak asida center gi lusingba singna kaurakpadagi Manipur gi Governor ngasi nungtil pung amaga minute 45 gi flight ta Delhi gi damang Imphal thadokre. Manipur gi Governor lagliba March 3 da Imphal da halakani haina press na phangba pau gi source amana hairi. Arambai tengol lusing purel korongan ba kumandagi tongan ba post age delokasage Haudik kongba maru laifamda kunja amadi police officer CRPF yauraga laikuroma sangbada Kuki na nongmei round tara mungkap tharakre haidi yengsi kari karamba action logedo. Iti su thengnaba yaba thengnakre thawai katpa yaba katkre ngahak su potharaga ningsa hondoklaga yengsi kaidawragedo isil nausing irebak ipuruki dama kanana kari honari kadi tawri haibado. Irebak ipuruki dama thawai na ponthapi khraba etige athauba kunmathoi aremba tagadaba nate ngasi aikoina lauriba khongthangsi nungpan uba ngamba singnadi singthariba sini he will win who knows when to fight when not to fight. Numitarani gi manungda irang loisilu khulngagliba istasing kausinjage maira paibi. Hanagi si Minister N. Birena CM famnagi resign tawkraba matungda Manipurda President role thamlakraba matung security force na tampagi tongan ba mafamsingda lamdamsigi apunba saktam ngagliba khulngak pasingbu leptana
pha punbagi thabak chatharakbabu yaningdaba phongdoktuna ngarang numidang wangjingda maira paibi amadi masing yamlaba miyamna mairagi rally chatuna khongjang changsinkhre. Khongjang asida saru yakibi maira paibi luchingbi El Santina haikibada khulngak paisa singbu noma kangdana faba punba taroklibasi lamdamsigi mama oibisingna yaba ngamloi ngasi aikoigi isa singsi leiramdaba tarabadi lamdamasi gari oirangani tamba ngamdi hairaduna Kuki narco terrorist singna landarakba matamda lengangna miyangi punchi amadi lanthum sing ngakpi senbiba ngamlaktabadagi isa singna Manipur miyangi damak thoraktuna khulngakpagi thawdang lawkhibani hairi. India lengangna numit 10 gi manungda chahi ani farakadauraba irang asi loisilu Manipurda thamliba PR lauthokuna lamdamsigi mahusagi tangdulaitaba ingtapa punchi adu hanjilhalu Kuki terrorist singi ka henba thawong sing lephalabadi Manipur kananabagi damak thawai khubakda haptuna thorakliba khulngangliba icha sing yumda kauchinjagi haiki. Mizoramdai Kuki nupa ama cabin crew da karamba hotel da leiduino amasong jugo chadaba wa hairuba staff singna puthakre hairi. Mizoram himakon oire India da SIBS na naraba mioi singi leiriba sandagi Mizoram na 0.2% hena laina asina naba thengnare. Mizoramgi health minister Ladril Puina Mizoram da SIBS na nabagi sang wangkhalakliba si thengnanabagi damak lawmaker singna akanba thabak paikhatuna laina asibu state asidagi muthatuna ingkhalakliba naharol singbu tijang kaijang danabagi damak concrete oiba khongthang ama lokhatba mathau tai haina phongdokhre. Ki matangda Mizoramgi INPR conference hall da Mizoram legislative forum na MSACF ka punna pangthokiba mifam amada minister Ladril Puina wafam asi phongdokibani. MSAC gi project director Dr. Jen R. Ralte na phongdokibada haudik fawada Mizoram da SIBS na naraba mioi lising kontrani toy chaniga marfu tare thainare. Chahi asigi January fawada mioi lising mangaga chamanga taramatoi naduna laikidre haukiba sahi lising ani kunmari dagi chatliba sahi asigi January fawada punna mioi lising amaga charter ka humpumapan laina asina nauna naba thainare haina mifam aduda mahana makadana phongdoki.